2 Kings chapter 5 ꯑꯩꯈꯣꯏꯅ ꯄꯥꯕ ꯀꯥꯟꯗ ꯁꯤꯔꯤꯌꯥꯒꯤ ꯅꯤꯡꯊꯧꯒꯤ ꯁꯤꯕꯥꯏꯒꯤ ꯀꯃꯥꯟꯗꯔ ꯑꯃꯒꯤ ꯋꯥꯔꯤ ꯅꯥꯃꯟ ꯀꯧꯕ ꯃꯤꯁꯛ ꯑꯃꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛ ꯑꯁꯤ ꯂꯥꯟ ꯀꯌꯥ ꯊꯦꯡꯅꯔꯒ ꯁꯤꯔꯤꯌꯥꯕꯨ ꯑꯉꯝꯕ ꯄꯨꯔꯛꯄ, ꯂꯥꯟ ꯀꯌꯥꯕꯨ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒ ꯁꯤꯔꯤꯌꯥꯕꯨ ꯃꯃꯤꯡ ꯂꯩꯍꯟꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯁꯛꯅꯥꯏꯔꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯆꯤꯡꯕ ꯑꯃ, ꯂꯤꯗꯔ ꯑꯃ ꯈꯟꯕ ꯍꯥꯏꯕꯁꯤ ꯃꯣꯏꯒꯤ ꯍꯩꯁꯤꯡꯂꯕ ꯑꯗꯨꯈꯛ ꯅꯠꯇꯅ ꯃꯥꯒꯤ ꯐꯤꯖꯤꯀꯦꯜ ꯑꯄꯦꯔꯦꯟꯁ ꯍꯥꯏꯕꯁꯨ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯌꯦꯡꯕ ꯑꯗꯨꯒꯨꯝꯕ ꯆꯠꯅꯔꯝꯕ ꯀꯜꯆꯔ ꯑꯃꯈꯛꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯥꯃꯟ ꯀꯧꯕ ꯃꯤꯁꯛ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ, ꯍꯩꯁꯤꯡꯂꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯁꯛꯅꯥꯏꯔꯕ, ꯏꯀꯥꯏ ꯈꯨꯝꯅꯔꯕ, ꯑꯉꯝꯕꯒꯤ ꯁꯤꯔꯤꯌꯥꯕꯨ ꯑꯉꯝꯕ ꯀꯌా ꯄꯤꯔꯒ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯄꯥꯔꯛꯄꯗꯗꯤ ꯃꯍꯥꯛꯁꯤ ꯂꯦꯄ꯭ꯔꯁꯤ ꯀꯧꯕ ꯂꯩꯅꯥ ꯑꯗꯨꯅ ꯅꯥꯔꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯂꯦꯄ꯭ꯔꯁꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯌꯦꯡꯕ ꯀꯥꯟꯗꯗꯤ ꯄꯥꯞꯀ ꯆꯥꯡꯗꯝꯅꯩ꯫ ꯄꯥꯞꯀꯤ ꯄꯤꯛꯆꯔ ꯑꯃ ꯂꯦꯄ꯭ꯔꯁꯤ ꯑꯁꯤꯅ ꯎꯠꯂꯤ ꯕꯥꯏꯕꯜꯗ꯫ ꯃꯇꯝ ꯑꯗꯨꯗ ꯂꯦꯄ꯭ꯔꯁꯤ ꯑꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯔꯕ ꯂꯩꯅꯥ ꯑꯃꯅꯤ, ꯐꯕ ꯉꯝꯂꯔꯣꯏꯗꯕ꯫ ꯑꯁꯤꯒꯨꯝꯕ ꯂꯦꯄ꯭ꯔꯁꯤ ꯅꯥꯔꯕ ꯃꯤꯁꯛ ꯑꯁꯤꯕꯨꯗꯤ ꯁꯣꯁꯥꯏꯇꯤꯗꯒꯤ ꯇꯣꯉꯥꯟꯅ ꯃꯥꯕꯨ ꯏꯟꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯇꯣꯉꯥꯟꯂꯕ ꯃꯐꯝꯗ ꯊꯝꯃꯝꯃꯤ, ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯔꯒ ꯃꯌꯥꯝꯒ ꯃꯥꯒ ꯇꯣꯠꯅꯍꯟꯗꯦ, ꯆꯥꯅꯍꯟꯗꯦ, ꯏꯟꯊꯣꯛꯄꯤꯔꯝꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯅꯥꯃꯟ ꯀꯧꯕ ꯑꯁꯨꯛ ꯁꯛꯅꯥꯏꯔꯕ, ꯃꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯍꯥꯛ ꯑꯁꯤ ꯂꯦꯄ꯭ꯔꯁꯤ ꯁꯤꯒꯤ ꯂꯩꯅꯥꯅ ꯁꯣꯁꯥꯏꯇꯤꯗꯒꯤ ꯆꯠꯈꯤꯕ ꯇꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯕꯛ ꯊꯥꯗꯣꯛꯈꯤꯕ ꯇꯥꯔꯝꯃꯤ꯫ ꯏꯀꯥꯏ ꯍꯪꯒꯣꯏꯔꯕ ꯑꯋꯥꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯆꯪꯈꯤꯕ ꯇꯥꯔꯝꯕꯅꯤ꯫ ꯃꯁꯤꯗ ꯏꯖꯔꯦꯜꯗ ꯂꯥꯟ ꯇꯥꯕ ꯀꯥꯟꯗ ꯃꯤꯅꯥꯏ ꯑꯣꯏꯗꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯂꯥꯟꯃꯤ ꯐꯥꯔꯒ ꯄꯨꯔꯛꯄꯗ ꯏꯖꯔꯦꯜꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯃꯥꯒꯤ ꯌꯨꯝꯗ ꯅꯥꯃꯟꯒꯤ ꯅꯨꯄꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯊꯝꯃꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯃꯁꯤꯗ ꯌꯥꯝꯅ ꯃꯦꯟꯁꯟ ꯇꯧꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯤ ꯄ꯭ꯔꯣꯐꯦꯠ ꯏꯂꯤꯁꯥꯒꯤ ꯃꯔꯝꯗ ꯑꯃꯗꯤ ꯏꯖꯔꯦꯜꯒꯤ ꯏꯁꯣꯔꯒꯤ ꯃꯔꯝꯗ ꯈꯔꯗꯤ ꯈꯪꯂꯝꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯃꯥꯒꯤ ꯃꯄꯨ ꯅꯥꯃꯟꯒꯤ ꯑꯋꯥꯕ ꯂꯩꯅꯥꯁꯤ ꯎꯕ ꯀꯥꯟꯗ ꯅꯥꯃꯟꯒꯤ ꯅꯨꯄꯤꯕꯨ ꯍꯥꯏꯔꯝꯕꯅꯤ, ꯑꯩꯒꯤ ꯃꯥꯁꯇꯔ ꯑꯁꯤ ꯏꯖꯔꯦꯜꯗ ꯆꯠꯂꯒ ꯁꯃꯥꯔꯤꯌꯥ ꯀꯧꯕ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯣꯐꯦꯠ ꯑꯃꯈꯛ ꯂꯩ, ꯃꯥꯅ ꯂꯩꯅꯥ ꯑꯁꯤ ꯐꯍꯟꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯋꯥ ꯇꯥꯕꯗ ꯅꯥꯃꯟꯅ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯂꯧꯔꯦ ꯍꯥꯏꯔꯒ ꯏꯂꯤꯁꯥꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯆꯠꯂꯝꯃꯤ꯫ ꯃꯥꯅ ꯆꯠꯄ ꯃꯇꯝꯗ ꯁꯅꯥ ꯂꯨꯄꯥ ꯒꯤꯐ ꯀꯌꯥ ꯄꯨꯔꯒ ꯆꯠꯂꯝꯕꯅꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯀꯥꯟꯗ ꯑꯉꯛꯄꯗꯤ ꯏꯂꯤꯁꯥꯅ ꯃꯥꯕꯨ ꯎꯅꯕ ꯐꯥꯎ ꯂꯥꯛꯑꯝꯗꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯅꯥꯏ ꯑꯃ ꯊꯥꯔꯦ ꯍꯥꯏꯔꯒ ꯖꯣꯔꯗꯟꯒꯤ ꯇꯨꯔꯦꯜꯗ ꯀꯨꯝꯃꯒ ꯏꯔꯨꯞꯆꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯚꯔꯁ 10ꯗ ꯄꯥꯔꯕꯗꯤ ꯆꯠꯂꯣ, ꯖꯣꯔꯗꯟꯒꯤ ꯇꯨꯔꯦꯜꯗ ꯆꯠꯂꯒ 7ꯂꯛ ꯏꯔꯨꯞꯆꯧ ꯍꯥꯏꯕꯅꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯂꯩꯅꯥꯁꯤ ꯐꯕ ꯐꯪꯒꯅꯤ꯫ ꯃꯈꯥ ꯚꯔꯁꯦꯁ ꯄꯥꯔꯛꯄ ꯀꯥꯟꯗ ꯅꯥꯃꯟꯅ ꯑꯁꯥꯎꯕꯅ ꯊꯟꯈ꯭ꯔꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ꯫ ꯀꯔꯤꯒꯤꯗꯃꯛꯅꯣ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯑꯁꯤꯗꯤ ꯁꯤꯔꯤꯌꯥꯗ ꯏꯀꯥꯏ ꯈꯨꯝꯅꯔꯕ, ꯃꯌꯥꯝꯅ ꯌꯦꯡꯅꯔꯒ ꯂꯩꯔꯕ, ꯑꯗꯨꯛ ꯃꯇꯤꯛ ꯋꯥꯡ ꯆꯥꯎꯔꯕ ꯃꯤꯁꯛ ꯑꯃꯅ, ꯑꯃꯗꯤ ꯃꯥꯅ ꯂꯥꯛꯄ ꯀꯥꯟꯗ ꯈꯨꯗꯣꯜ kaya purakle hairaga maabu Syriada treat tawbugumna prophet Elisha nasu tawba yai haibagi adugi expectation da lakpa kanda tongalaba mawongda chatlaga Jordan gi turel da irup chaw haina kaman tawrak, 'pada 'asaw ba na tantre. 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 '
Karigidamakno asuk modlaba Jordan Turel machakasida Damascus the Eigi mafamda Fajaraba Turel kaya layna verse 12 da koin uba phangani adubu maga lagbinaba magi shibai magi manai sing aduna haijarami Father amadi Master hairiba wahai asi phagani hairabadi amuktadi tawba yengsi Ishorgi manaina hairiba wahai si inba yengsi haidana hanjan hanjan haiba matamdadi tawningda Jordan gi turel asida kumaga irup jabada magi leina asi pharami haibigi wari aikoina uba phangi masigi wari asi aikoina parakpa kanda leprosy kauraba leprosy naraba misak amakakna leina phagibagi wari gumna uba phangi adubu henna munna changba kandadi masigi wari sida aikoina gospel Ishorna matau karamna pap chelabasingbu kokpiba wari asidi leprosy nabagi wari oiramde wari asidi shibai commander amana naba phagibagi wari aduda loishalamde henna luraba artha gospel aikon uba phangi leprosy asidi pap ki picture ni nupi macha asina Ishorgi manai singi picture amaku oirami saktam lorami pastor missionaries evangelists asigi saktam lorami Naaman ko wamisag asi ekoi miyoiba pap chelaba amagi saktam loramani Ishorna ekoi gusemlakpa kanda masak matau phajaraba it is very good haibani it is very good adubu pap aduna leprosy aduna Naaman society dagi chatthokkiba tarami ashibagi tangak adu yauba tarami papki leprosy gi leina aduna shibagi dandi phangba tarami papi aikoi pap asina Ishon adu phajana semlaba miyoi nang aisi shiba taki Elisha da nupi macha Ishorgi manai singi wari wahai asi taraga Ishorda changjarambani miyoiba aikoina khalli aikoigi leijaba khudol asina aikoigi leijaba sana lupa asina aikoigi leijaba aikoigi aiba thabak kaya asina by work aikoina pap kanbiba phangba yai aina khallambani no Ishorna di aikoigi humble oiba aigi karisuna tego haina tollaba just humble oiraga thajaba demand oramani Elisha Ishorgi saktam lorami Elisha na haibadi Ishorna haibadi nangi khudol pura iba mayamda natte adubu humble oiba nonjaba aidi karisuna teda haina Ishorda changjarappa chatlo Jordan gi turel aduda kumtho haibani Jordan gi turel asin Jesu Christ gi igi saktam lorami igi saktam masida interesting oiba madi 7 times go and wash yourself in the Jordan 7 times chapter 5 gi verse 10 number 7 asi karigidamak Elisha na masi panmanu khangde coincidence oiramba yai adubu Bible da aikoina number 7 uba kanda Ishorgi number ni masidi number of completion perfection number of completeness perfection haina khangnaba haisinglaba singna number 7 di Ishorgi number ni haina Genesis ki creation gi account da number 7 yam important oina aikoina ui tongalba Israel singi wari da sabbatical years amadi sabbat number 7 aikoin uba phangi praise singi wari parakanda number 7 yam important oin uba phangi Jericho gi phagwang thugai bada number 7 very important New Testament da lakpa kanda Jesus Christ na cross taktagi taret lak 7 saying of Jesus Revelation da lakpa kanda 7 churches
ꯇꯣꯉꯥꯜꯂꯕ ꯃꯐꯝ ꯀꯌꯥꯗ ꯅꯝꯕꯔ 7 ꯍꯟꯖꯟ ꯑꯗꯨꯕꯨ ꯅꯝꯕꯔ 7 ꯂꯥꯛꯄ ꯈꯨꯗꯤꯡ ꯄꯨꯝꯂꯣꯏ ꯂꯣꯏꯕ ꯐꯖꯍꯟꯕ ꯏꯁꯣꯔꯅ ꯄꯦꯟꯖꯕ ꯃꯁꯤꯗ ꯅꯝꯕꯔ 7 ꯍꯥꯏꯕꯁꯤ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯔꯣꯜ ꯑꯃ ꯂꯧꯔꯝꯕꯅꯤ ꯇꯔꯦꯠꯂꯛ ꯏꯔꯨꯞꯆꯕ ꯀꯥꯟꯗ ꯅꯪꯒꯤ ꯍꯛꯆꯥꯡ ꯅꯥꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯒꯅꯤ ꯍꯥꯏꯕꯅꯤꯇꯔꯦꯠꯂꯛ ꯏꯔꯨꯞꯆꯕ ꯀꯥꯟꯗꯗꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯉꯥꯡꯒꯤ ꯍꯛꯆꯥꯡꯒꯨꯝꯅ ꯂꯩꯅꯥ ꯑꯗꯨ ꯄꯨꯝꯀꯣꯛ ꯀꯣꯛꯈꯤ ꯍꯥꯏ ꯁꯥꯎꯕꯅ ꯊꯜꯂꯗ ꯑꯩꯒꯤ ꯃꯐꯝꯗꯁꯨ ꯇꯨꯔꯦꯜ ꯐꯖꯕ ꯂꯩꯅ ꯌꯥꯅꯤꯡꯗ ꯑꯗꯨꯕꯨ ꯃꯅꯥꯏꯁꯤꯡ ꯍꯟꯖꯟ ꯍꯥꯏꯕꯗ ꯃꯥꯒꯤ ꯃꯥꯅ ꯌꯥꯝ ꯄꯣꯡꯊꯣꯛꯆꯕ ꯑꯩꯗꯤ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯑꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯌꯥꯝ ꯄꯣꯡꯖꯅ ꯂꯩꯕ ꯃꯉꯛ ꯊꯥꯡꯒꯠꯂꯒ ꯂꯩꯕꯗꯨ ꯀꯥꯎꯊꯣꯛꯂꯝꯂꯦ ꯍꯥꯏꯔꯒ ꯇꯞꯅ ꯖꯣꯔꯗꯟ ꯈꯣꯡ ꯆꯪꯅꯤꯡꯕ ꯌꯥꯅꯤꯡꯗ ꯑꯁꯥꯎꯕꯅ ꯊꯜꯂꯒ ꯑꯗꯨꯕꯨ ꯂꯩꯅꯥ ꯑꯗꯨꯗꯤ ꯐꯅꯤꯡꯕꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯖꯣꯔꯗꯟ ꯇꯨꯔꯦꯜꯗ ꯆꯪꯕ ꯅꯨꯡꯁꯤꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯄꯥꯞꯅ ꯄꯛꯂꯕ ꯅꯪ ꯑꯩ ꯑꯁꯦ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯏꯁꯣꯔꯅ ꯑꯗꯨ ꯐꯖꯅ ꯁꯦꯝꯕꯤꯈ꯭ꯔꯕ ꯃꯁꯛ ꯃꯇꯧ ꯏꯀꯥꯏ ꯈꯨꯝꯅꯕ ꯌꯥꯝ ꯋꯥꯡ ꯈꯣꯏꯔꯕ ꯃꯤꯁꯛ ꯑꯃ ꯒꯨꯝꯅ ꯁꯦꯝꯕꯤꯈ꯭ꯔꯁꯦ ꯅꯣꯡꯃꯒꯤ ꯃꯥꯡꯂꯛꯑꯗꯅ ꯑꯁꯤꯕꯒꯤ ꯄꯨꯡꯐꯝ ꯑꯗꯨ ꯌꯧꯔꯛꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯈꯤ ꯅꯥꯃꯟ ꯃꯗꯨꯒꯤ ꯄꯨꯡꯐꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯂꯩꯅꯥ ꯑꯗꯨꯕꯨ ꯀꯣꯛꯅꯅꯕ ꯇꯣꯉꯥꯜꯂꯕ ꯂꯝꯕꯤ ꯀꯌꯥ ꯊꯤꯔꯦ ꯍꯥꯏꯔꯒ ꯍꯣꯠꯅꯈꯤ ꯐꯪꯕ ꯉꯝꯂꯝꯗꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯏꯁꯣꯔꯕꯨ ꯆꯪꯖꯔꯒ ꯊꯤꯔꯛꯈꯤꯕꯅꯤ ꯇꯞꯅ ꯃꯥꯅ ꯆꯪꯖꯔꯒ ꯍꯥꯏꯔꯤꯕ 3ꯂꯛ ꯏꯔꯨꯞꯅꯅꯕꯒꯤꯗꯃꯛ ꯍꯧꯔꯝꯃꯤ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯨꯞꯊꯔꯝꯃꯤ ꯂꯨꯞꯄꯒ ꯍꯧꯒꯠꯂꯛꯄꯗ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯎꯕ ꯐꯪꯗꯦ ꯑꯁꯥꯎꯕꯅ ꯊꯜꯂꯕ ꯑꯃꯨꯛꯀ ꯍꯟꯅ ꯏꯔꯨꯞꯆꯈꯤ ꯍꯥꯏꯔꯤꯕ ꯃꯁꯤꯡ 3ꯂꯛ ꯍꯥꯏꯕꯁꯤ ꯁꯨꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯅꯤꯡꯗ ꯆꯪꯅꯤꯡꯗ 이룹자를 아무것도 이룹자 그리스 어뽕도 내기 그리스 어뽕도 내기 와칸다 asawa nagkalambaya magi manaisi imamangda ikaiba nagkalambaya gasidi ay bumayam ikay pinaribasi gasidi tolaba misak amukum na oy kreda kalambaya nangay gi Punsisu naman kum ngagtanggat laga nangay gi sanalupa fajaraba haisinglaba mayam adan ngagtangalaga chalabaya ichadi musik taredak surapa matamdi irupjaraga hogalapa matamna ngasai hairamba 7 times perfection completeness completion angangi hagchangum na olami pumkokoklami matam kaya tungalaba lambi kaya dagi hotnakiba laina asyum pananaba kaya hotnakiba angakpa mo nga sidi ishur gi mapamda changjabada Jesu Christ gi ida changjabada honglambani
Jordan ki turel aduda irupchabada pumkok koklami pumkok koklami nungshirba ichadin ausing fazaraba thaba kayada nangi pa kokpiba pamada teko thank you Jesus Christ ki i adu chancha Jesus Christ ki i adu irupchab Calvary da takiba Jesus Christ ki i adu da kan bibal kok bibal i adu natana lambi atop lite i adu natana nagi pap kok pinanabal lambi lite come to Jesus